Laimakongda laiba Defense Service Corps the Security Oina Thabak Touba among Ngasi Ayuk Shakhangdaba Shing Pharaga Pukhre Com Union Manipur amadi yumgi mioi singna asoy ngam yaudana thadokpiraknaba appeal tarokli Shakhangdaba Shing fakraba mioi adudi serto thangthang kom sei kuntramapan apokpa serto afun kaksing litandagini hari housing na Imphal West District Lampel Police Station akonba Happy Valley Naikanlong 7-day Adventist Church manakta laibani Mahag Indian Army ki Assam Regiment ki voluntary retirement lautolaga housing na Laimakongda laiba Defense Service Corps ta security personnel oina thabak tawduna laibani hairi tawdok thokpham fongba paw amagi matung ina ngasi ayuk pung 10 15 taba adwaida Shakhangdaba mioi ahumna mahag masamaki thongal dagi faduna pukibani hairi mahag numit 15 ni shuti lauraga mayumda thorokpani hairi hiramasiga mari leina ngasi mahag ki mayumda pangthokiba pawgi mimfam amada Com Union Manipur ki President Sarto Ahaw Kom na hai kom haiba furup asi tangdu leitaba pamjaba khana chainaba pamdaba furup amani ngasi tholiba thawdo asi yamna laibak thibani karigumba Sarto thangthang kom gi maral leirabasu pekliba macha ani amadi mahaki loinabi ki khanbiraga asoiba aranba du semdok pina batanja ama pibiu hojik tholiba leibaki rang asina maram oiraga paw fawdok na bawatpadagi mahak fakiba oirabasu mahak utek ta kaidana yunggi mioi singda natragana Com Union Manipur da sinabiraku haina mahana appeal tawki Ditan Village, Sandel District degine koi hojik sida Nekanlong sida hong angangi layak tambagi sida hong aga laibane adda ngasi date 16 pung taraga minute 15 swai sida Shakhangdaba mi ohna egi nupa da phara pubikhre mana soikhiba lankhiba leiramasu press ki mamang angang anisigi khanbiraga angang anisigi yengbiraga press ki mamangda no lukna mabu Nungsibida mabu thadoroknaba press ki mamangda haidari Akoina ngasi phaw akoina lepchariba unity and integration da lepchabani adoga mingonda akaiba tawjaningdaba phurama moibana akoi su khitang nuksibagi meyengse yengbinaba aina sum appeal tawjari angangsingsi moigi kanose yengbiraga anupi macha amadi mai nupi amadi angangsingsi minungsigi mayokta yengbiraga karigumba mafam kadai leiragasu Mr. Sarto thangtang komse athuba matamda union amadi magi imungda khusinanaba aina nolupnana ai muka hena haijari